ngasi wari asi Mary Kaubi nupi macha amagini. Mary ki mapok numit asi chahi gi khwaidagi aroiba numit haibadi December ki tang 38 da tarami. Mary mahaki birthday amadi New Year ki party adu pulapna yamna sauna celebrate tawrami. Chahi khodingi adugumna handaki chahi asisu mahaki birthday party amadi New Year ki party adu pulapna celebrate tawrami. Handaki birthday asida mahaki manena magi damakta wirja board ama mahaki birthday gift oina pirami. Mary gi manena mahakna horror history amadi horror novels kayama paaba pamlami haibisi khanglami. Amadi mahaki birthday party da lakadoriba mamanaba amadi mamanabi singnasu horror history amadi horror novel kayama gift oina puraglamlani haiduna Mary gi manena magi damakta wirja board adu gift oina pikibani. Wirja board adu obada Mary harau mankiduna chonglami amadi wirja board adubu puduna mahaki ka manungda chensinki. Mary na mahakna luna tinasaba mamanabi amasu mahaki ka manungda puduna chalami. Ka manungda sangbaga makoi anina wirja board manungda jawramba instruction adu parami. Instruction adu da wirja board adu sijanaraba matungda makoina kaukiba thawai adu amuk hana makoi gi leibakta halan khidrabadi thawai aduna wirja board adubu season aduna thawai adubu kaurakliba misak adugi manungda changduna misak adubu thawai aduna tawningbata tawhalli haina suirami. Wirja board adugi instruction adu Mary amadi mamanabi aduna paraba matungda makoina wirja board adubu season aba horami. Makoi anina wirja board adugi mathakta glass ama thamlami amadi glass adugi mathakta makoi aniki khudobi adu thamlaga If there is any Holy Spirit in this place, please come. Haibadi mafam asida asengba thawai leirabadi urja board asida lakpiu haiduna hairami. Ahan badadi karimata tawramde adubu ngahak leiraba matungda rumma aduda thaliba light sing adu kafet nganba hawraklami. Amadi urja board aduda tamlamba glass adu matomta urja board adugi yet lomda idun leiramba yes aduda chatlami. Madobuda makoi animak yamne excited oirami amadi amukasu makoi anina nang asengbagi budra haiduna hanglami. Amukasu urja board aduda tamlamba glass adu board adugi yetlomda iduna leramba yes aduda madomta chalami. Madobuda Mary amadi mahaki mamanabi adu pungangaklami amadi thawai aduda tongan ba wahang kayama hanglami. Maryna thawai aduda handaki chaise aingonda kari kanaba phangani hayu haiduna hanglami. Wahang adu hangbaga urja board aduda thamlamba glass adu yamna thuna lengba horaklami. FRIEND friend. Madobuda Maryna o imanabi ama phangdori mare hairaga amukasu wahang ama hanglami. Handak chai asida aigi family da kari thokdok thokani haina hanglami. Adubu ikangkangudana urja board adu yamna kanna nikba horaklami amadi board aduda iduna leramba alphabet sing adugi mathakta chatba horaklami. NOTHING nothing. Madobuda Maryna karino kaisum tawroi hairisibo karigumba event amadi leramganida haina hairami. Second mari mangamuk leiraba matungda glass adu board aduda iduna leiramba alphabet sing adugi mathakta chatpa horaklami. DEATH dead. Madobuda Mary amadi mahaki mamanabi adu swai laurami amadi yamna kirami. Matang aduda mapandagi noyani lakiroidro nangi birthday cake se akhoi adum ka o hairo haiduna lauraklami. Mado tabada Mary amadi mahaki mamanabi adu urja board adubu leiramba fibam aduda adum hundoklamlaga ka adudaki chenthoraki. Maryna cake adu kakke haiduna hek tawbaga cake kaknabagi thang adu phangdabadagi Maryda thang macha ama pirami. Maryna cake adu kakke haiduna hek tawbaga yum aduda thanduna leiramba light sing adu kafet nganba horaklami. Mary ki mamit adu ngasangangba horaklami amadi maya adu launa kathoklaga yamna kana lauba horaklami. Maya adu kanna kathokmanbadagi Mary gi khadang thangbagi
saruk adu tanduna leimaida taki amadi mahakna pairiba thang macha aduna mahaki manakta leptana leiramba mahaki family members amadi mamanabi sing adubu amamamta thang macha aduna thinba horakhi madobada mamanabi aduna akhoi anina urja bota kaukiba thawai adu amuk hanna mahaki lebakta thautre thawai adu Mary da chang mamanabi aduna wai adu haibalo heudringaida Mary mamanabi adubu munna yenglami amadi mamanabi aduki babukta thang adu thilami amadi mamanabi adubu hatoklami Mary ki mong adu obada mahaki birthday party aduda lakiba guest pumnamak yum adudagi chenki ngaihak leiraba matungda Mary haigadra mahaki manungda yauduna leiriba thawai adu haigadra Mary ki kada changlaklaga urja board adugi manakta famki amadi urja board adubu sanarami numit adugi tamthiraba ahing aduda thawai adubu Mary oina mamanabi ama phangki amadi karigumba thawai amadi Mary gi marakta kanagumba amana yelaklabadi misak adubu thawai aduna lemna khak tharamde amadi hatoklami Facebook ta Manipuri horror story gi Facebook page fu follow tobiramu loinana karigumba wariya su mayamna pambi paragadi channel asibu subscribe tobiramu amadi video asibu like and share amam ta tobiramu mathang gi video da amuk unarasi habsiga loinana yangkopam loyangan bana mayam pumna mukti kaina bagi yathang nejari